कांग्रेस की अनोबा प्रेसिडेंट खन्नबगी मिखल lakliba October 13 pangthoklagani vote thibagi thabak amadi vote ki fall haidokpana October 18 da oiragani hairiba warep asi ngarang New Delhi da pangthokkiba Congress Working Committee CWC gi awangba thaki mifam amana lokhibani CWC gi mifam loiraba matungda paumi singda wangangbada party asegi Central Authority gi chairman Madhusudan Misnistrina mikhal asigi damak notification lakliba September kungani thoida thoklagani mikhal asigi damak mirep che pisin bagi matam September kunga mari dagina September kuntra fawigi manungda pisin bayagani mirep oigadoriba singi scrutiny October amada pangthokani aduga mirep che lauthokpagi aroiba numitna October 9 da oigani mahakna makha tana haikibada karigumba mirep masing amadagi hena laklabadi mikhal asi October 13 ta oina pangthokani aduga vote masing thibagi thabakna October 19 da pangthokani Hazik fawbagi oina anoba Congress ki president ki fam ki damak pangthokadoriba mikhal asida Rajasthan gi chief minister Ashok Gehlot pu Congress ki member ayambana pamnaba ama haibadu oinari Paugi likuna magi matugina Sonia Gandhi na mapa laibakta masa layang batchatringaida Ashok Gehlot ta fam asigi damak mirep oibina ba hairamba laiki haire adumakpo hazik fawbagi oinadi Gehlot kem ki maikai dagi tang taba ama fawba fongdorokpa natraga khangalakpa laitre